Lamdam asi shak takpada achouba thoudang louraga lakliba culture literature amadi film gi mashak Thokpa policy shing Leingak asina Puthokpa Mathou Tai haina hanagi Chief Minister Okram Ibobi na phongdorakli wafam asing asi laimaro Khorzekol Laikol gi kunmari suba mapong numit ka mari lainana Imphal gi JN Manipur Dance Academy da pangthokpa thoramda mahangna phongdokhibani Aiba aibi tarukta tongan ba mana singlang thokpa yauna pangthokpa thoram aduda Okram Ibobi na hai literature culture film amadi sanat khotnabana lamdam amagi chawkhatpagi thak lepaga loinana sagyeng mingshel oiribani Manipur gi oina di hairiba lamsing ase maheurодagi aduma pukai thanna leirakpaga loinana malem gi thakta saknairaba kaya amasu watana leirakle ngasi maksu aribam syam sarma amadi ratan thiam na chingba saknairaba myoi kaya leiri Pumnamak asina culture literature amadi film asi aikhoigi khunaiga tana thanaba yadraba amani haibadu mayek sengna takli khunai amagi amotpa sengdokpada amadi miyambu achumba maikeida pubada aiba aibi amadi lila drama gi achouba thoudang lei adumakpu ngasigi technology na mapan naidana chawkhalakpa amadi social media gi matam asidadi ayambana online gi khuthangda loina chanakre selthum gi phibam phattabana maram oiraga aiba aibi singsu makoina iriba sing Lari koina phongba ngamdabagi phibam kaya thengnadaba nate asigumba maram kaya si leiba maramna culture literature amade film na chingbagi masak thokpa policy sing Leingak asina puthokpagi tangai fadaba leire hariba sing asi miraiduna thamlabade khunai asigi thak lepada awaba oirakani Lamdam asigi naramasung chanabi amade khunai asibu mai met panghaliba film asi chawkhatnabagi damak mahakna Chief Minister oiringai matamda Manipur University of Culture amade Manipur Film and Television Institute asi linkhatlam ki haina Okram Ibobi na makhatana phongdokhi Manipur Cultural Association gi President Kangjam Radhakumar amasung Laikol gi President Khetrimayum Subadani na President member singoina pangthokiba thoramaduda aiba aibi tarukta tongan ba mana sing lanthokuna ikai kumnabu utki Samaj amada akoigi sahitya akoigi culture akoigi sport akoigi literature haibse masina akoigi jati asige haibtare India gi oibe yai Manipur gi oibe yai masigi sakhatpagi thakse aidi masina so aidi tai haina aidi lobjeni aduna masi lanbadi yai ayonda feel tawdu aidi aise budi wani aduna koigi Manipur se koi laibak phaba haiba tare imasi Maharaj Kumari Binodini gumba makti laiwai re adu kayama mathakta koi ngasai idea na su panjim kabi saw man singba Dr. Kaman singba hujik laini bana akoigi oja ratan siamuma ama nidam aina lokacharta Aya Sham Sharma Gumasi. Akwai na support ni we are proud of that.